Kurumjari MSCB meeting tabi singbu mene nongwai team na taram na oksari ngachinung tili pau pizari National Highway 37 Imphal to Ziri lambi gi kaimai kuki khunda kuki lalau basing na oil tanker amadi LPG bullet gari singda akan mamongda landarak pada tata driver ani sokle amadi gari manga amang ata thokle hairi Thaudok asi ngasi ayuk pung tara khara helakpa matamda Ziri gi Imphal tamna thorakpa matamda mafam aduda hana lumduna leiramba kuki lalau basing na akan mamongda landarak pada makoy na kapthorakpa nongmay maruna panbadagi soklaba driver ani adudi LPG bullet driver KH Ramesh Leifam Kanto Saban amadi oil tanker driver Tularam Magar Leifam Irang Part 2 dagini aduga nongmay maruna panbadagi soklaba gari sing adudi MN06T 1144 LPG bullet gari contractor A Tampayay MN06T 0978 petrol gari Y Bhupen Chandra Ghosh MN03D 3214 diesel tank gari Prasad Kharel 4AS01NC 7615 amadi MN05C 1383 diesel gari CS Lolendroni Hairi Nakalamoromda National Highway 37 Imphal Ziri lambi gi kaimai kuki khulda kuki lalau basing na oil tanker amadi LPG bullet gari singda akan mamongda landabada tata driver ani sokhiba amadi gari manga amangata thokibadagi miyam na thau phanglaroi ra haina bupaina bagi oil pump singda thau launaba thomjilakre miyam thomjilakpa sina oil pump mayagi lambi da traffic jam thoki Kaksing da leiriba oil pump sing da su miyam na petrol amadi diesel thau launaba thomjilakpadagi kiu sangna lepnari Kuki zo frupna khundaba Kangpopi district ki manungsan ba tuikon khul tamna sangsilluba Asian Hospital Kwakethel gi doctor ama yauna staff ani punna maitei macha ahum kangsupta leiba kuni thoi suba Assam Rifles na tek da kaidana kankre paw asin hai ngasi ayuk pung 10 rom taba duwaida Imphal dagi kangsup lambi da haigalakpa Toyota gi angang machu gi car ama Kangpopi district lansin kre haiba paw fangbadagi kangsup ki AR company operating Obina Kongul Liki Manang Nakpada Laiba AR gi post kuding magta pau piraba matung makoi gi Kongul Libada tuikon khulda thengnarakibani hairi khudakta makoi ahumbu kudong thiba thok tringaida kangsupta leiba kuni thoi AR post tamna purakibani AR na kanbangam khraba mioi ahum madudi Asian Hospital gi Dr. Rohem staff Momocha amadi Arun Kauba mioi singni hairi loinana makoina Purakhiba Toyota car registration number MN01AX2003 su tekta kaidana AR posta purakre hairi AR na kanbangam khraba mioi ahum asi Lamsang police station na shinarak lagani hairi Indian Red Cross Society IRCS Manipur State Branch na tha asigi nipanagi hoduna thabum amasumna sathagadaba World Red Cross Day 2024 gi sarukama oina recitation competition amadi written quiz competition ama ngasi MG Avenue da leiba IRCS Manipur State Branch ki office ta pangthokre hairiba thabum palal asigi sarukama oina Jenims Blood Bank ta Nightingale Nursing Institute ka kusamnaduna blood donation camp amasu toki hairiba blood donation camp aduda punna donor taranipan na idan toki loinana Youth Red Cross Society YRC amadi Junior Red Cross Society JRC gi pangthokiba quiz competition gi falsu lauthoki YRC gi kanglupta mayengbam John Maitai takelambam taibang satpasing amadi pangabam Wilson na ahanba Ani suba amadi ahum suba takre loinana JRC gi kanglupta Moirang Themsan Singh Naurem Rolex Singh amadi Khetri Mayu Mangal Singha ahanba ani suba amadi ahum suba takhi sathariba palal thauram asi mathang tha May gi tang 9 da World Red Cross Day numita loishingani hairi
Union Home Minister Amit Shah na ngarang hapta Kangjaibungda pangthokhiba miyam tinba thauramda phongdok lamba wafam kayagi matangda Congress Party na yaningdaba utuna paukum pirakli ngasi BT Road ta leiba Congress Bhavan gi Risang Kaising Hall da pangthokhiba paugi mifam amada MPCC gi Working President KS Devabrata na hai Amit Shah na ngasi lamdam asigi puwari gi lama amuk hanna Pakatuna lamdam asida thokhiba laibak thiba phurup masel gi irang kaya miyam tinba mifamda puthoktuna nainakhiba amadi Congress Party da mara thaijinaba honakhiba wafam kaya adu laibak thibani haiki INC Mirep Angomsa Bimol Akoijambu India gi apunba thugaibada yauba tukari gang ni haina miyamda lan sandoklibasi BJP gi lengak loi singi amotba thausil amadi asoi aran kaya miyamda sabak phautoktuna khanghanba ngambagira amadi BJP gi mapung oiba asoiba sing puthoktuna ngangba ngambagira hangki Congress na palingai matamda issue khudingmaki waroi sin purakhi adubu BJP lengaki matamdadi lengak adu kinthadriba fauba issue adu aroiba naide June 19 gi thaudongna khudamni haina su phongdokhi मोरे पाए दाइजन बजे बॉर्डर फेंसिंग बाव ngasi Amit Shah na chiri Narendra Modi na khoi leader Narendra Modi na Manipur gi kaise sigum bai yenga north east ke damukta border fencing tawe काम मशीन दी हमने मैं लोग वो हो नहीं दे सीनियर जर्नलिस्ट सिंह लोग याव इतने बॉर्डर फेंसिंग फेंकते वही मरम दे बॉर्डर फेंसिंग तो उधर मणिपुर की लम्बांग है भारत की लम्बांग है हद से मधु की डिलीगेशन है कोई ऑल पॉलिटिकल पार्टी की प्रेशर देगी कनोना मतम की चीफ मिनिस्टर ने सिंह नगर चल पचे अदुदा बॉर्डर फेंसिंग लेपगा सर्वे अमुंग नौना तौनबा इवन कमीशन लिंग हो मयाम कंटेस्ट तौगी बद अदुने अखोइना थमजनी मुझे हिस्ट्री दे याव लेबो पोर्ट आचने Paugi mifam aduda saruk yakiba former minister Dr. KS Ratan Kumar na hai BJP na hujik tauri basi masagi aranba masana yazadabagi mangakanbagi thawongni mamang sahi irang asi haurakpada Union Home Minister Amit Shah masa laklamlaga atianma matamgi manungda amuk lakani irang loisingani haina thajaba pirambani ngasi tha taramathoi fajilakle irang loidri kapnabal loidri haiki ngasi gi miyam tinba mifamda Amit Shah na athuba matamda irang loisinduna shanti purakani haina miyam da thajaba piram libadu tha taramathoi asida kari tauraga lei haina phongdokladuna matang asida kari hidden agenda leibagi haibagi wafam adumak leire haina makhatana phongdokhi the highway risi peace will be restored highway peace is shanti hanjil london aba hotnagani highway sahi ama phador basiboba shanti si hanjil london aba hotnabidrisi kari leibano highway si pera khuding mala koi manipur gi toan ba intellectual sing adigi political analyst sing na akoi panel discussion kaya interview kaya da akoi gi high dona la abane is there any hidden agenda behind kari leibi akoi chu khangde ado mase akoi manipuri praja sindi ware akoi gi yum leihom leita da na relief camp leiriba sing akoi gi yum leinana ba akoi gi pibiro Manipur Pradesh Congress Committee ki General Secretary oibata natana party asiki social media in charge oiriba Saha Nawaz Khan na Bharatiya Janata Party BJP da ngasi nauna join tawrakpada BJP party ki maikaidagi harau tayambaga loinana taramna opagi thauram ama nitai pa chu thekta leiba thambal sanglen da pangthokkhre taramna opagi thauram aduga mari leinana BJP party da nauna sanglakhraba Saha Nawaz Khan na phongdokrakpada sahi kunthra hena Congress Party da thabak tawramlaba aduga hojik na lengak asigi Youth Affairs and Sports Minister su oiriba Govindas Konthaujamgi makhada Congress Party gi thabak thauram kaya ama puthoktuna lakhibani matam kuinadagi Congress Party da yauraklabaso karigumba thabak amata ngasi fauba ningthina tawba ngamdana lakli matam sangna thabak tawraklaba miyoi singbu namthaduna thambagi chanabi Congress Party da toina thengnaki afaba thabak ama tawba ngamba haibasi party adubu luchingliba miyoi adugi makha poli maram aduna lengak asibu luchingliba CM Biren na paikhalakpa thabak khudingmak pambadagi ngasi BJP party asida yauzabani haina su phongdokhi Sabu Prasasati and the Columbus. Congress is the savior of the minority peoples in India or in Manipur. So I know Sabu system something like
अदुम सिस्टम संग मतम दे नथिंग करेंट लेते से लो ऐसा मने लीडरशिप की मखा बोले अब लीडरशिप में मतलब इन बता रही थी कोई लोई ना अब हम तो लोग हमनी अब लीडरशिप करते मणिपुर लेंगाक पाइरिबा बीजेपी ना मियाम की फंगफम थोंगपा साखथुंग सिंह फंगंदना लेरे हाइना सेकमाई असेंबली कॉन्स्टिट्यूएंसी की हानगी एमएलए निंगथौजम बीरेन फोंगदोखरे ngasi lamphel laiba mahaki quarter da pangthokhiba pawgi mifam amada wafam asi phongdokladuna biren hai ngasi manipur da lengak pairiba bjp party asi oijabata thiba masagi khudong sabada yengduna leiba lengak ni center dagi manipur miyamgi pi tharakpa sakthung sing pithoktana ngasi fawa leiri loinana hojik lengak asida PSED gi minister amasu oiriba leisang them susindro gumba लाइरिक मयेक सत्तबा मियोय अमना लाइरिक लाइसुनिंग थीना हैरबा ANC गी मिरेप बिमोल अकोइजमदा हुंदुना ngangbagi mathau tade BJP lengak uthatse hairabadi manipur da leiriba miyamna congress da vote piduna afawa lengak ama sembada mateng pangbiu haina su phongdokhi congress amadi atai nangna dol mahesoi gi party nasingba mayam se masi kai damok tano मखोई चुंगसिनबा मोय भोट काबा पामगी दमता लागलेबनी भोट काबा पाम तारबदी सही मनिंगी कागिदो आतन नाक्तंग तुमिना लेबिउबा कांगपोकपी डिस्ट्रिक्ट की मनुंग सन्ना फाइलेंग लोंग एरिया दा खुद थोंगनबगी थौदोकता लेखिद्रबा कुकी वॉलंटियर अनीगी मिशीदा चेनबा मियोय सिंह चैरापियु हाइना कोटुना अकनबा खोंजंग चंगसिलखिबगा लोइनना डिस्ट्रिक्ट अस्तिगी लेंगा की लोइसंग सिंह सो लोंचिन क्रे खोंजंग अदुदा सरुक याकिबा कोटुगी वांगांग लोय अमना फोंगदोखिबदा लेखिद्रबा कुकी जो वॉलंटियर कनमिनलाल लुफेंग अमदी कामलेंगसत मिशीगी मितांगदा इलेक्शन कमीशन ऑफ इंडिया दा वाकचेरोल लांथत्ख्रे मिशी असिदा चेनबसिंग चैराकपीनबा डिस्ट्रिक्ट इलेक्शन ऑफिसर गा उनबदा DEO गी माइकैदगी लौखटफम थोकपा खोंथांग लौखटकनी हाइबगी थाजब पिरकली अदुमोइनमा असि हयेंग असिगी मनुंगदा मरा लैबा मियोय सिंह फादुना चैरा पीद्रबदी डिस्ट्रिक्ट असिगी डेप्यूटी कमिश्नर गी लोइसंग थिंजिनबा यावना अकनबा खोंजंग सिंह संगसिलगनी हाइना फोंगदोखी of our Kukijo community would be solved. In fact, we spoke with a district election officer and he has assured us that he will take all necessary action and measures to solve the issue. But our public, we are here to close all the offices today. But since he had requested this evening, failing which we will be liable to close even the office of the district commissioner of Kangpokpi. Matang sida ngasinung thili pau pizaba loizare mijeng tapiriba singbu amuka hana khurumjari.